Manipur Education Service MES haibase lengana education gi admission bu afaba akanba ama oinabagidamagta semkibani adubu masidi kangkhong saina masilakpa asi namalaiba thibani masi khudam oina hairabada Manipur Education Service Rule 2012 ki duty post ta program officer right to education amadi assistant program officer right to education haina koi fain hekta hapsilakanda eligible oidaba PORTE amadi APO RTE singbu sigi pariba kubiyo singbu sangna kamangi wangmada MES2 amadi MES3 da absorb tamnaba process tawliba se Manipur Education Service pu hana bahana bani habda han mathokloi maram maduna absorption tamnaba koi tawli process asi handokadabni amadi absorption process sanaba yaroi organized service amada masai qualification su bet suyaw daba sahi tara dagi tadana teaching profession da state government gi regular service su oidaba amana MPS na lawa tayar hungi exams tharaktaba makoina MES2 amadi MES3 da absorb tabu yaroi mase MES rule 2012 ta make sing apani ngallingai da laingakna SSA amadi ramsagi makada course walk in interview ko tarawa post kar lauki haido posting ado 2016 da PORTE amadi APORTE haina regularize tauki regularize taukiba koi hariba sagi post PORTE amadi APORTE singdu amukasu Manipur Education Service Rule 2012 ki wangmada MES grade 2 amadi MES grade 3 mathang sina haina absorb tauki hokki chahi December 19 of 2022 da absorb tauki masi high court na masi mathakte allegation kya lae amadi makoi lawiba absorption na se rule ki wangmada haina kakki asumna high court na kakraba amadi masi ki mathakta athing bal laina amukasu MES Rule 2012 ki duty post da PORTE amadi APORTE bu rule amend tawduna hapsilaga PORTE amadi APORTE bu MES oinaba koi process tawriba se yamalaiba thibani recruitment rule phawpa leitaba PORTE amadi APORTE bu MES ki duty post oina haliba se makoi kharabu niyom lana sangba yanaba sinbani amadi lebak interest taw nate hajini aduga MES grade 2 lobu kisana kanonda not less than 10-year regular service in state government and hayamba do regular haibu haida po kanda not less than 10-year service in state government haina sana karon sandokpa sina contract thabak torokpa miyoi kaya nasu organized service amo oiba MES sang yanan ba thong hangmane masi MES ko sumjan amasin mane masi flood gate ama oina koi select bane ha thoboi tu makata rakada kari gumber rule lama sindoki haibadi sindok kadre rule do website da 30 days ki koi 30 days service to thangmada bane amadi mai naba stakeholder singna mai naba stakeholder singna ki reviews and comment lawa kanda koi tawada bane adu masi pura punam maksim amatu su tawdana lona tupna Manipur Education Service Rule 2012 ta PORTE amadi APORTE ki post pu MES ki duty post ta hapsin no semro le miyoi khara ki interest sandoki ba sana kaon sana ba yaroi teba ba phok lak chingai da koi mai naba singna yeng changbiu kari gumba hari ba sida tabi da targadi toman kunjang kya singna no case ne sem sadun le jare MES2 amasung MES3 da post kya hangdu le haiba case na khangje